Manipur startup conclave London asida business hongdoknaba hotnariba mioi chihomga kuntraga mari de startup Manipur gi makhada lupa koti tara henbagi send firm chief minister na kusinakrai. Matam kuinedagi ngaiduna laklaba India Myanmar border road ngasidagi official oina hangdokre eastern corridor hangbagi thoram adu Morigi friendship bridge ta pangtokri. Manipur gi ngamkhai kaihan ba yaroi Nagaland da chatnaba article 371 clause A lamdam asida chatnahan ba yaroi haiduna ngasisu nupi lup kya na khongjang jangsin kre. Kumalampa ki ima kaithel sagani hairamba mafam da lainga ki loisang sanaba pithokiba yaroi kaithel saba haudragadi khongjang changsilagani haina street vendor sing na takselakti. Amasong Kaibulamjong National Park Thok Chau Thoknaba Atuba Matamda Thabak Paikhatba Hauragani Haina Forest and Environment Minister T.S. Shyam Kumar na Phongdokrai. Mayambo Kurumzari dom yang se Impact News ni Prime Time Manipuri News Bulletin dai khaidem jentazina hogje pungja si fawgi moreba pauseng mayam da pizari. Lamdamasida business hogdoknaba hotnariba mioi chahumga kuntraga mari da startup Manipur gi makhada lupa koti tara henbagi senfam laingakna kusinakre. Iramdambu chakwatlaknaba malem da iramdambu khanghannaba iramdam gi pothok puthokpa singbu yokatana kanabu yokatkani haina chief minister Nongthobam Bere na phungdokre. Planning Department Government of Manipur na Sinduna Palace compound da leiba City Convention Center da pangthokiba Manipur Startup Conclave ta senfam sing adu kusinakibani. Conclave adu da Chief Minister Biren State asigi BJP gi chungsinnaba laingak asina mioi khudingmakta handak pigani hai thabak pigani haikiba adu white collar job nate Startup Manipur paikhatlaga entrepreneurs sing da mating pangduna morondom lepchaba amadi amana amabu thabak fanghannabagi ni haiki. Conclave adu the Startup Manipur gi revenue startup scheme gi company gamapan Ida state startup gi mioi chaniyam sung entrepreneurs support scheme gi mioi chamag sumna manga the Bank of Baroda gi kuthang da senfam sing kusinaki. Sinaki ba senfam sing adu da lupa lakh ani da kina lupa koti ama fawba yauri loina na senfam sing adu da chada kuntra amadi laingak na subsidy oina pibani thauramadu da startup company sing na puthokliba pothok singi matang da minute kun gamanga sang ba documentary film amasu screening tauki ngasi akoina government na grant oina crore amada 30 lakhs piri si thoina piri maramdi akoi gi leiriba economically structure ba state akoina backup na tawon madam da free money grant money kar su sarkar ni working capital intervention pun magut thabak sumin na ba phangan ba kana phangla pun loina ga sat ba mi kunsa suramba factory do ngasi di akoina 30 lakh sama grant bisal le bank tagi 70 lakh sama loan bisal le adu ida de mi humpu le ka tonga bani sumai to guna masa na masa ba thabak pira ga sok thokan ba madu gi ban sa sama biu sarkar sina tawzaraiba ngasi ano team sina honaraiba sansa pirgi yebe any level any problem raisno any madugi trouble period sino disturbance period sino adu Manipur praja inna nungaina am toina thangba ngasi sarkar sina suksoi soi no na ne simli community president Thauramadu da Chief Minister na makataradun hai lamdamasibu chawkhat maikai da khumang chawksilaklingai matamasida handak ban block atam di khongjang kya changsilakliba si laibak thibani problem ama leibada ban block at tawduna lamdamasigi thabak thoram sing lephanbagi thabak tawbiganu haina appeal tarokhi loina ngasi Indo Myanmar border lambi hangdoknaba Myanmar gi official sing ban na maram orega more da changhan khidaba du laibak thibani haiki Manipur University gi matang da Chief Minister na hai university gi hauzik oriba phibam asi afabu maikai amarom da laklagani hairaduna University asigi mahiroi ojam di staff singbu thagapa phongdokhi thoramadu da sarukya khiba Deputy Chief Minister Yumnam Joy Kumar na hai laingak asina leiriba maikai lamdam asigi pothok puthokna ba hotnariba mioi sing da angamba mateng pangani hairi civil society is program में हम पानी की normal security हला है in search BC साल लोग रहे
मसे फजना प्रोग्राम फंक्शन तो लेरगा एग्जामिनेशन रिजल्ट के हाइदो खोटोक न तौर कांदा मराल लेबा मी तंदी बिनिंग इबा लोकथोक निंग इबा पोलिंग बा तुम लेपन तौबे तो सोम दसु सात्र सिंगी कैरियर दुसु मान दना बखोना बा कोई हुजिप्ती सोइदरा कोई मनगी लाइन दे लाए बन ब्लॉकेट तौबु सिंसी तहोंदना बा कोर्ट गी इंस्ट्रक्शन गुम्बा ऑर्डर गुम्बा मा लौरगा बन तौरपु सिंसी लीगल एक्शन खरा मोई मोई की सर्विस गुम्बा करी गुम्बा मोई कैरियर द सोक दबा पुलिस की वेरिफिकेशन द करी दा मा गुम्बा थमना बगे तो गुम्बा हाई कोर्ट गुम्बा लगी अमा लौ लगे दी पाक हन्ना गदो मानदे कोई से जो लिसांग सिना लापनी ना अना कोई गवर्नमेंट ना कोई कुमना खनरी मतम कुइनदगी मियामना खौरांगना ngaiduna laklaba Manipur Myanmar border road ngasidagi official oina hangdokre Eastern corridor hangbi thoram ado Imphal Mandalay via More Transport Union na maroi na sinduna More gi friendship bridge ta pangthoki India musung Myanmar leibak ani gi mihut sing yaungna pangthokiba thoram aduda India gi maikai dagi Act East Policy Committee Manipur gi convener RK Sivachandrana Luchinki loina na Myanmar gi maikai dagi Myanmar's Ministry of Labor Immigration and Population Permanent Secretary UA Win Amadi Consul Generals of India Nandan Singh Bhairosana Luchinki Chahi Kungi Matungda ngasi ahanbo oina hangdokliba kangfal gi lambi sin leibak ani gi marakta mari fagathan badanatana lalol itiktesu achoba kanaba oilagani Panbi yabadi hauzik leirba Myanmar immigration checkpost asi atubu matamda international checkpost ta onthok lagani karigumba onthok labadi India macha singna Myanmar chatpa matamda Myanmar land custom dagi ayaba lawbugi mathau tararoi hairi adum oinamak hauziki oinadi Myanmar manungda changba matamda karigumba kilometer taraga taruk tagi helabadi Myanmar authority dagi akhanaba ayaba lawba mathau taribani Manipur tourism na ahan bo oina domestic tourism category the festival and fairs the promotion taubugi damal best state taduna today's travelers award english ani tragani pan fangkre ngarang hotel Taj Palace pangthokiba tragani thoirak suba annual edition the award asi Tourism Corporation of Manipur Limited ki chairman Dr. Sapam Ranjan na Commerce and Industry and Civil Aviation Minister Suresh Pravuda kusinaki tungan ba media ki platforms season Duna Manipur tourism bu promote tauna ba hona kiba sing asina visitors sing bu state asigi matang da pukning changsin ba ngamhanki haina Dr. Sapam Ranjan na thoramadu da phangdoki Manipur Fire Service ki sub officer ki physical efficiency test lakliba August tara da pangthok kani tawramba adu August kunda oina pangthok lagani haina Fire Service Department gi charolamana khangalakli Ngasi su imalup kiana Manipur gi ngamkhai kaihen ba yaroi Nagaland da chatnaba Article 371 Clause A natraga Article isiga manaba chatna kanglon amata lamdam asida chatna han ba yaroi haina khongjang changsin krai Chief Minister da memorandum pishin ba lakpada police na thatpadagi Chief Minister unadri fawba halloi haina ima singna National Highway mayai da famjiduna khongjang changsin ki lambi thingduna khongjang changsin khibadagi traffic jam thoktuna miyam na khudong chadaba kaya mayok naki ngasi nungthil kangla amadi kashampat lom maikai dagi ima kaya CM Banglo tamna thomjilakibani Kangbu animak police na M sector mamang da thatuna thamki adubu CM aruba mifam amada saruk ya kibana ima sing adu CM unadriba fawba halloi haiduna phamjinduna sorokta laikibani mainland Indiana
ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕꯁꯨ ꯃꯣꯏꯅ ꯃꯥꯡꯍꯟꯕ ꯃꯔꯖ ꯇꯧꯕ ꯅꯠꯇꯕ ꯑꯦꯅꯦꯛꯁꯦꯁꯟꯗ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯍꯤꯡꯉꯤꯕ ꯋꯥꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯁꯨꯝ ꯆꯠꯊꯗꯅ ꯂꯩꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯣꯚꯔꯦꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯖꯒꯦ T71A ꯆꯠꯅꯕ ꯁꯣꯌꯥ ꯌꯥꯔꯣꯏ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯇꯧꯒꯗꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯕ ꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯀꯥꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯄꯥꯁ ꯇꯧꯕꯤꯁꯤꯅꯤ ꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯧꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯂꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯂꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯤ ꯊꯝꯕꯤꯌꯣ ꯍꯥꯏꯕ Manipuri ngamai kai biar hai tungan tungan makai kaya degi ima sing ngasi so kongresi lep tri noi ngasi ngasi mak tungan tungan makai kaya lak khagi ima sing na hai batare chief minister memorial pisam lak pada hoji hoji mak khagi Raj Bhavan hai batare khagi MC ta he tanal le pham asida ima sing na pham sida phamjin duna chief minister unati phawbudi khoi hankhiro hai duna hoyuk su akan mong na police ka mong na ri amaram da khagi police na hoji phawba ima sing asi takthok pagi pham di leitri do chief minister unata ga ima sing asina haloi hai badagi hoyuk su lambi de pham duna Tatokushin Taribusing the Adokimati Kudonchava Kiam, my own name, Ubibasi, Gari, Prensana, Kalama Mambi, Hauraga, Karike Ama, Chat Padokimati Kudonchava Kiam, my own Adubo, Chief Minister and Puma Lake Maramna, Secretary Singa, Okogi, Memorandum to Tamira Matamda, Imasina, Yadabadi, Hoji, or if you must your pony, Matangashida, Kari Karamba action sing, local have the Hoji in the Kamangam de Dubo, Lambida, Dokimati Kudonchava Kiam, my own have a say, Miam, Ubiba, Visual Sakini, Hoji, Garike Ama. National Highway level and beach Kudung Chadoki Mamitari Adubo Police Ima Singashida forces in Aduna Tantopoki Mamidi Udri Adubo Nakal Animo we have a Tare Karikariano Procate have the Naibutari. The main person Irumusaklo and Pomdari by Premsan Impact News in Fall. Nakalam the framework agreement na Manipur da Kundamina riba Furuk Masen ki Marakta Kaibum Tana by India government na Hotnaba Yaroi Haiba Wafam the Governor ki Kutang the Prime Minister Narendra Modi the memorandum pisin create memorandum adu gasi all Manipur nupi marup na pisin kibani adum oinama Governor Masa Leram Dabadagi Governor ki Deputy Secretary da Kusinaram ki hairi Nakalam the memorandum amasu Chief Minister and Biren the pisinabagi damag all Manipur nupi marup ki Thomi Singh na Chief Minister ki Secretary the Chunky Auzik Fawgi oinadi Chief Minister ki Maikei ki Kari Karamba Wafam Phongdor ki bagi haibadu Kangbang Amdri Kuki NP Manipur ki Pautak Matung ina Kuki Furup na taba mafam singda pung kuntraga taruk ki kaukiba General Strike na tungan ba mafam singda chaw na akai pikre General Strike sina maramoirga Kangpopi District Strike sagot pasing na gari kaya akai toy thokan ki General Strike si Kuki NP na Englishing am chamapal grammar putra da NNCNT IM na chatakiba genocide laikhidraba miyoi chamapan lomgi justice pidringai da Naga Framework Agreement loishin ba yaroi haiduna kaukibani Kuki Furup na namna taba mafam singda General Strike sagot pasing na lambi da thorak tu na tire mai taba amani nung paishinduna lambi thingbagi thabak chathaki Kangpopi District fauduna cheliba National Highway number 2 ge Gamzify Saparmaina amadi Tapau Kuki Khul mapada mafam adugi miyam sing thoraktuna lambi thingki Moredasu banasina chawna akaiba piki ngasi ayu pung taruk tagi hayeng numidang wairam pung taruk fawba kauriba General Strike asida Hills Tribal Council Kuki Women's Union amadi Human Rights Kuki Student Organization More Youth Club na chingba organization sing asina mapung fana sagotki General Strike asina maram oiraga More da lady batukan sing thonglona ki lalol itiki thabak punabak lepki
Kanglub Khudingmaki Oina Kumalampaki Apex Cooperative Society ki Hauzik Ladiba Mafam Asida Kaitel Sagani Tauramlaga Laingakna Lona Directorate of Tribal Affairs and Hills ki Office Sanaba Pata Pitok Lamba si Kudakta Kakatabani Karigumba Kaitel Sabo Haudragadi Kongjang Changsilagani Hain Ima Panthoibi Street Vendors Union IPS VU na Fongdorokli Ngasi Manipur Press Club ta pangmi singa unabam the UNSG Secretary Y Romitan Hai English ngani ki taraga mathoidagi UNSina Mafam asida Kanglub Khudingmaki Kaitel Sanaba Taksin Badagi North East Council ki Sentang Makada Kaitel Sagani Tauramlaga English ngani ki taraga manga da Lona Directorate of Tribal Affairs and Hills ki Office Sanaba Pata Pitok Lambani Haidi Mamangda Palamba Congress Lenga ki Matamdagi Kaitel Savinaba Haizaduna Lakiba du Hauzik Paliba Lenga ki Matamda su Tabidana Laire Haina Nunang Bafungtroki Alten elevengi mamang chai taragi mamang de koi ahal laman ngachi bak phamaga lei lak charai ada hauji hauji se government na sigi pata tari ba mafam je athuba matamda thidokpiyo ba kanana ta salino kanana tawbirino haibado ado koi gi si kaithel oina di mayam yoina kamal oina kaithel andi saba ba ami alten elevengi Matam ko chunadra bamadi ningkhairaba sekmai kaitel athu matamda saviu haiduna kaitel asida portfam famlibi ima sing amasung kaitel asigi akoibada dukan famliba sing na nomagi sinthaleptuna wakat mifam chatakre wakat mifam asi kaitel asigi portfam famlibi ima sing awang sekmai advanced women society amasung sekmai protection committee na sinduna sekmai kaitel da chatakibani haukiba englishing amaga chamapal marfu ni thoidagi saba hauduna englishing chamapal marfu taraga mari da sanga kiba kaitel asi Chahi Yamdragasu quality maintain Tawidabana Kaitel asi Nong Yubam Sung Ningkhairuptuna Asokapan Kaya Yaukiba Togdok Kaya Thokre Haina Imasing na Penda Fongdorokli Ngasigi Mifamadu Saru Yakiba Sekmai Sigi Hanagi MLA KS Devendra na Hai Hauzik Ladiba Kaitel Sigi vendor capacity Chamaga Traga Manga Sigi Matakta street vendor Targa Chingtam Anigi Kungang Kungamari Dagi Lakpa vendor Chahunga Traga Manga Rom Kaitel Asina Hingnabagi Lambi Oiri Kaitel family ba ima sing na thengnari ba awaba sing asi yenglaga atuba matamda kaitel asi saba hobiyo haina mahakna mari leinaba singi pukning chingsilakli matamdu dadi state kidi 10% ka pudokchaba aduga 90% na center na pudokba haidana lerambani adu BJP na la amatung sidadi 50-50 pudok kadam ne haiganda de ekoi state ki pesari tabani na government sina aduding amoroi hena maram gap kar leirure madudiki so ayam thinta bane hojik katen sabai keno si aduga ayam process dpr kai loin everything lower leibani aduna hojik si amu ekoi na taja bada hanagi mong duda koi 90 10 se sigi yarani hena taw pasida amu indong naw hojik amu chen chong no di tawri adubo koi gi leiriba government BJP government sina su aina kanja bada soidna makti tawbirakani haina khali aduga asa kan tawri aduga government sinasu koi praja koi ima event sigi yengbire haraga masi athu matamda thabak oin onthok pinaba aina request tabjari matamdu dadi state kidi 10% ka Manipur People's Party MPP na hauzik Manipur da thokliba tongan ba wathok ahongi warishin athu matamda purakthaba wakan mifam chatakre isu singi warishin puraktragadi pre-merger political status talakani haina fungtorokli ngasi party sigi office ta chataki ba wakan mi famadu MPP gi president O Jugendro na hai paliba lengak asina atu matam da border pillar framework agreement amadi MU gi wathok sing asi loishina ba hona gadabani border pillar gi matang da parliament minister of state home Kiran Rijizu na yetnaba laite hai ki ba wafam adu MPP na yaba ngamloi atu matam da nauna survey tauna ba lengak na hona gadabani framework agreement ki matang da su mahak na hai kangluk amagi yaifana ba laiminari ba atai furup ki saktam Kaihen ba yaroi amadi MU gi wathok asi loishinaba VCAC athu matamda lauktokuna mahiroi singi punsi kangadabani hairi article do RN Ravina akoi gi Manipur gi North Eastern de leiba akoi gi ethnic group punna tamine be singche masi thawoi usitabgi mongda akoi hairi ba Assam Manipur amadi Arunachal Pradesh ta hairiba naga tawa lamda Nagaland khakta sanaga da badugumba 371 crores edo salhan lakani haibasi masi MPP ne yade amasung madu gi mayok te legini Manipur University ki issue sina maram oiraga ching amasung tamgi miyam gi marakta khaibung tanaba sinbiganu Vishi Pandedi chatkiri mahiroi singi punsi
Manghouba Masung Chingtam Anidi Nungsina Horoi Haina Kurai MLA El Susendrona Fontorokli. Wafam Singasi Kurai Chingabam Laikai da Nauna Saba Lining Tawahanba Club and Library Building Sangabagi Thoramda Fondokipane. State Finance Commission gi Senfamdagi Kurai Chingabam Laikai Gram Panchayat ki Makada Club Adu Sakibane. Thoramadu Susendrona Hai Matam Kushilak Labai MU gi Watok Loisinaba Chingi Mahiroi Lup Singna Taksin Bada Tabiraktabadagi Ngasidagi Ban General Strike Kongjang Sangsin Kiba Laibak Tibani Anoba Government Asina Chingtam Anigi Marakta Purakhiba Nungsi Chanabagi Maria Sibu Tadatnaba Politics ki Kut Yauduna Kanagumba Karana Insil Aga Ihau Sagat Pa Yaningde Issues in Amaram Orga Miam Thoraktuna Mahiroi Singi Punsi Kanaba Rally Chatkiba Adubu Langak na Insin Bani Haina Mioi Karana Poktopa Laibak Tibani Anoba Langak Asina Miam gi Yaifana Thorang ama Paikalakpa Matamda Congress na Tatana Canada Bani Haina Congress na Tatana Lauribasi Ikai Ningai ni Hairi. Hojik Lairiba Manipur University ki issue asina Nuksinana Lairamba Akoigi Singamasung Tam Kaibung Tana Honabase Masi Akoi Pende Maramdi Karino Hamatanda Matam Queen Tani Subna Chingi Chirnaus in Nairaga Nasibu Akoi like Tamba Pangan Bio, Tamgi Chinaus in the Taurisi to me, Tamgi Chinaus in the Nasi, how we ranks in to me, Tawudabo, Chahi Ama, Akoigi student careers in Chahi Mada, Akoigi Kudong Chava Pangado Miam Sindo, Mangan Gumji, me, Ama Kaki the Mata, Akoi Miam, Kaina Gumji, Hypawam Sinda, Tada Vadagi, Nasi the Yahoraga, Akoi Ban Chingba, Strike Chingba, Akoi quite a palm of a government, quite a palm of a Ban strikes here, Nashidagi Toroposia, quite a liable Tivani, lady shooting there, Kanaguma Rasnitigi, Kut Yaroi, Haininga Late, Rasnitigi, Chinausina, Masuma, Kutchingzi, Yaurakanda, Masumba, Gorman Asina, Apava Tabakarato Rivase, Patanu, Hanova Toropani, Havada Hyman Matoi, Haina, I Tamjage. United All Communities Social Uplifters Kanglai Pakna Manipur University ki ihogda Laingak na Kut Thingzinbergi Mami Taba Sinamaram Orega Waroshin Ama Purak Amba Yaba Adu Chingtam Anigi Mahiroi Singi Marakta Kaibung Tahalle Haina Fondorokli Lubasigi Cherol Cinemakatana High VC in charge ki Taupu Kraba Professor Bishwanata Kanagumba Singna Kihen Kanganba Tawigo no Haina Su Pauzelakli Manipur University ki VC AP Pande Amuk Halakpa Yaroi Manipur ki Ngamkai Kaiba Yaroi Haidun Hairangoi Thong Bazar Area Women's Welfare Association Amadi Salai Apunba Nupi Lamjing Lupka Kusam Naragangasi Hairangoi Thong Community Hall da Wakat Mifam Chatakrai Mifam da Saruk Yakiba Miam na Human Chain Semduna Kolau Kiasu Lauki State Health Society National Health Mission Hamadi Directorate of Health Services Manipur na Thasagi Taradagi Pangtokodriba National Deworming Day Amadi Thasagi Taragatare Pangtokodriba Mop Up Day Thoram Pangtok na Basem Saba Loire Hairi Palan Thoramasigi Mangoinana Launching program ama hayeng August mapan da BT Rota Labor Churchan Higher Secondary School da Pangtok lagani Haina National Health Mission Manipur State Mission Director and Bandanana Fongdorkli. Gasilam Felda Labor State Health Society National Health Mission Office ke Conference Hall da Paumi Singa Unabama da and Bandanana Makatara Dunahai. Hayeng Pangtok Kadoriba Deworming Launching Program gi Damag District Wise Oina Chahi Amadagi Tragamapan Faugi Manung da Labor Angang Sing da Pijanaba Deworming Tablet Albendajol School Amadi Anganwadi Center Sing da Barangkaina Thamkre Hairi. District-wise allocation of tablets akoi loizagre district loina thungna pigre district level gi su mogi date 9 sida district level moi function ama tawgani aduga date 10 study khoi pulap se magi jaga sing sideda angang sing sida school amadi angawadi center sing sida hidak sing pizagani aduga any angang lemhoba aduga moi school pharaka ta badagi karakta ba even angawadi center da lak pangam da angang sing moi gi damakta na mok 17 of August amok mop up round haidana mok lei aduga marak seida angang se marakta khoi angang anaba amadi chronic oina narakpa angang singdi khoina pizaroi aduga masa nungmani ni khakna ba angang singi oina di masa pharapaga dum pizabaya district wide Paugi Mifamadu da Sarugya Kiba Child Health ki State Nodal Officer Dr. A. Shilviana Fongdo Kibada World Health Organization ki report amagi matung ine India gi oina apun ba angang masingi manung da angang million chaniga kundi til leiba angang oiramgani hairi Manipur gi oina su chahi amadagi na chahi taraga mapan fawgi angang singi manung da chada ni fudi til leiba angang ni haibagi report lai hairi February asida angang singbu masamo fana thamnabagi damag deworming program asida mapung fana sarugya biu haina mahangna appeal tarokli
Side effects akoina yamna mild oiba akogi hidak se sar matungda angang sina hitang kok hitang ngauba ko oningba adegi khong khara hamba adugum thokpa yai ko sisi yamna mild oibani aduduna moisi smaina tawba taragadi akoina open akogi nungsit nungsa phangba mafam haijaba tare adoiduna nghaktang potha hanbiraga hiphan biraga ko isinga pithak biraga main taraga adum relief phangi khoidi haji adverse event management team haina su semjare ko akogi state ki oina su district ki so physician ama pediatrician ama aduga pharmacologist ama adu tawraga khoi same sadana ready da laijare side effects akoina Endangered species oiraba sangai gi amatangairaba laifam Kaibulamjau National Park pakthok chawthoknaba Forest Department na athub matamda thabak paikhat pa horagani haina Forest and Environment Minister Thongnawjam Syamkumar na phongdokre Kaibulamjau National Park ta leiriba sangai gi masing changchat ta leiri hairi New Secretary ta leiba Minister gi Office Chamber da Paumi Singh unabada Minister na hai hauzik leiriba sangai gi laifam Kaibulamjau National Park ki mafam asi yamna chinbana park asi da leiriba sangai hokjia kharsha yauna tongan ba sa uchek sing da khudong chadaba loinana sa sing asi masing hengatpada apanbu oire hairi Fibam asida Forest Department na park asi hena pakthok chawthoknaba thorang tawrakpani nakalamrom Loktak Pata chaktaba migratory bird sing gi masing chahi asida hantharakpada nungnangba phongdokladuna Minister na hai Loktak Pata numidangi matamda LED bulb sizinaduna nga phadokpadagi lamlaki sa uchek lakpa hanthabani Manipur lengang na su Bishnupur da leiba Thinungaibu bird sanctuary oina laukthoknaba sem sare nakalamrom da reserve forest area amadi wildlife sanctuary gi mafam da Assam Rifles post hangba yauna lanai mioi sing na encroach tawriba sing asi mari leinaba ministry da che thaduna khangankre atu matamda takthoklagani haina Minister Syamkumar Cheksilwa thamlakli Raiba kogi sangai amasum khasagi lebam sigi yam consider oiba mafam si expand tau bangas da kogi laiba lamdambagi praja singna huji akoina yama chauba isudi forest department gi si wildlife ki sina koi expand tau kanda nga phaba changbe yaroi adagi sina department lawson kanda moi changbe yaroi habagi ama tongam lei di second home bi koi kamato padana koi jaga kar tham kanda nga phaba changbe yagani adagi village koi kaimta disap tawroi moi mating thau phajana tawgani village na cooperation pidragadi madu Indian project mani project eki matuna eviction tawgani aba Loktak Pat ki amadi Kaibulamjau ki siki periphery ba prajam yam sina koi ki battery na nga phaba se sima nungdang lai sina ma sima khalama sima yam koi ki super blue gumba koi uchek ngi tuang kanda bora ko thabira kan ma thabira kanda magi makhong phajal laga phaba ya khulai ma sina adu ma sina ma yam je koi na ju han ju warning tawre state forest department ju modu khangba modu sapsaba Indian forest x Manipur forest ek modu na sapsaba ek logone Indian forest ek Manipur forest ek kida kanang amatana home department lo ju state government ju Indian government ju ek ti makhado da modi wam kanang mo sala sapsane excel logone koi Danamanjuri College of Teachers Education Imphal da kumza lishing ani gasumna ahum da lishing ani gasumna taruk fawba principal oina thawpuramba Dr. KP Goite na manung matam chadana laikhidabada DM College of Teachers Education gi teaching non teaching staff amadi trainees singna mifam ama pangthoktuna awawa phongtokre na cherolabada khangalakli Swachh Sarvekshan Swachh Index of Mahut ki thoranga mari leinana ngasi Bishnupur district ki DC complex ki akoibada district asige deputy commissioner Pawan Yadav na luchingduna lamtu sengkre district administration Bishnupur na sinduna pangthokpa ngasi ki thoram aduda department singi district level officer sing su saryaki loinana ngasi ki thoram adugi manung chana aikhoi thabak susi haibagi wasak amasu DC na luchingduna district level officer singa loinana lominaki Swachh Bharat Mission Mapung Fana Chatnarakpaga Mari Leinana ngasidagi Imphal East District ta signature campaign haukre District Administration and DWSC Imphal East District na senduna ngasidagi haukiba signature campaign adu district asigi DCTS Chitra IS na hogdokkibani DCTS Chitra na district asibu clean and green oina thamnaba hotnabada miyamna su saruk yabiu haina appeal tarokli Matang soy sida break am logsage break ki matungda laibak tiba thokdok ama thokpaga achumaran thidana doctor amasung hospital gi staff sing da fuba chaiba amasung hospital thugaibagi wakalon thadokpiu haiduna Indian Medical Association Manipur State Branch na rally chatkibagi pau amani Manipur amasung malingi tongan ba ipau sing pudun lakchage impact news mit eng tadon review break ki matungda mayam mukana taram nokchari Laibak tiba thokdok ama thokpaga achumaran thidana doctor amasung hospital gi staff sing da fuba chaiba amasung hospital thugaibagi wakalon miyamna Cheliba si thadokpiu miyam gi thogol tawriba medical staff sing da aki akhang piriba si khudakta lepiu hainuna
ngasi lenga ki amadi private hospital ki doctor sing yauna masing yam laba medical staff sing na wakat khongchat chakre khongchat asi Indian Medical Association Manipur State Branch IMA MSB na sinduna lamfelda leiba IMA hall dagi khongsan ba hauraga rims lambi da laktuna nagamapal amsung sorbon thingel lom da laklaba matung IMA hall da amuk panthungpham oiki ngasi khongchat adu da saruk yakiba IMA MSB gi Vice President Dr. T Rajan hai haukiba July 19 da District Hospital Thauban da ising da Iraq nei haiduna pukhalakiba nupamacha adu mihul Fangdana Sina Pukalakibana, Dr. Singh Namahak Pukan Bangam Kidabani. Hospital Asiki Dr. Gi Kada Nishagi Potlam Singh Fangi Haidibadu Aranbani, Dr. Singh da Chathariba Thogdok Singh Asidagi, Kanjanaba Ek Ama Atumatam da Laingak na Putokpiduna, Achum Aran Kangdringaida Kut Tabagi Thogdok Singh da Chenaba Mioy Singh Chap Chaba Chairak Fangani Haidi. Hiramisiki Matang Dangasi Medical Directorate Health Minister Amasung CM da Tungan ba Memorandum Pishingani Haina Mahakna Makatana Fungdoki. अखोई मणिपुर लेजिस्लेटिव असेंबली अखोई एक पास तौर अखोई सेम साधन लेरबनी कोई प्रोटेक्शन ऑफ डॉक्टर्स एंड पैरामेडिकल स्टाफ एंड नर्सिंग स्टाफ फ्रॉम दिस हाइरिंग एक तो पास तौर लेरबोदी अखोई हालिब कल्प्रिसिंग मरम चादना डॉक्टर की मराम यादना एटेक तौबसे कोई फारगा अदुदी मोसी अदुम कनो पीबा यायबा खोइगी पनिशमेंट पीबा यायबा अदु हारिबा एक्शन लेतमनिना अखोई मी मयामना तौबनी हारगा कना तौबलो खंगदे कोति हारगा मयक्ता अचमाय तर लोसन बसी मसी गसी की नते अखोई मयामसे तुम लोई उबिरि दुनी नुक्ति की तुम तारी दुनी मोयना एटेक तौबना मोयगी काउंटर तौबा नुगायना पाइना को मोय मरतगी यू पोरागा थमजनबनी मोयना मोयगी एटेक तो फजना बा को डॉक्टर जी यू ngawra lerami haibadu yanaba moy maraktagi yu poraga thamjanbani asiba sidi fekni Nakalamrom da Thonglonduna Lakliba Thobal District Hospital Mahausagum Thong Hangnabagi Matang da ngasi Thobal Deputy Commissioner na sinduna mifam ama pangthokre mifam adu Thobal DC misi eduga mari leina na sengkiba JC Thobal District ki maru eba official sing amadi panchayat ki mihut sing yauna pangthokibani hospital asi Thonglon badagi miyam na thengnariba khudong chadaba sing asigi yenglaga hospital asi Mahausagum mathau tawhanbada miyam na mateng pangbinaba Thobal gi DC na appeal tawke mifam adu da saruk yakiba sing na DC gi wafam adubu sawgat aduna hospital si hayengdagi semjinaba waret loki hairi Khoizuman mayai lekaidagi soibam Omitarani Mapuraiba soibam Magajit kaubi miron binupi ama thasigi marida Bisnupur District Hospital da angang unaraba matung angang lekhidabagi thogdok adu hospital asigi doctor amadi nursing na checksin dabadagi thokibani maramaduna chenari ba doctor amadi nursing logi oiba cherak pigadabani haina lekhidrabagi JC na mari leinaba authority da takselakli Manipur Press Club ta Paumising unabada JC against infants wrongful death at Bisnupur Hospital ge convener takelambam bimol na hai numit adu da mirol bi lever room da pusindana normal bed ta lehelaga doctor yaugdana angang unahan kibani angang unarmatung hospital authority na pokliba angang adu lekhidre haiba si maram chade loinana Directorate of Health Services na thogdosigi matang da departmental inquiry chathariba sida achumba tawbiu haina sumhang apil tawki Nogi nongpum jina kai bigi angang si bini haba doctor gi kamenje akoni am penjadi aduna maram chana angang si bigi maram du putok piu pesel amada tobom thokpa duty thoksa bidaba sigumba si koina matungda amona thon danabagi damakta medical department da sing balangla langjin mara leba mi singdu dandi pibiu sigumna ba lebak thiba thongdo asi matungda tholok tanabagi damakta GSC da sangkan jariba khongjang asida Manipur da leiniba civil organization singna mateng pangbiu Landamsigi miyam ana layeng yaurokpata hena khudong chanaba casualty operation theater mangasi Rims Hospital the hospital asigi director Professor A Santana hangdokre emergency gi oina hospital asigi casualty da pukalakpa anaba singda khudaki oina minor operation tawbada nauna hangdokliba OTC na chawna kanaba piba ngamlagani haina Professor A Santana phongdoki air condition room oina ngasi nauna hangdokliba casualty OTC na yamna hena kumang chawksinba ngamle hairi कोई नांगे तौरमी बदो अदुदी याम ओपन ओइना सुचरिंग तौर इमरजेंसी तौर मियाम दो अद हौजिती एलिस एयर कंडीशन का तौरगो एलिस ओटी प्रॉपर हम तौरमनिना इमरजेंसी लाखबगी दो इमरजेंसी केस कुमबदो सुचरिंग कट इंजुरी कुमबदो अदु माइनर अदुदी याम अपग्रेड तौबो याने तौरिबा अदुगा मेन ओटी कॉम्प्लेक्स ती कोना साना बिकी प्लान लेजे कैजुअलिटी द लाख इमरजेंसी ngei तौबो याना बतो
All Manipur Working Journalists Union Amjugi ngasi pangthokiba Special Journal Body Mifamna Constitution Amendment Drafting Committee na Amjuda thangalakliba Draft Constitution adu ayaba pikre Mifamasina Editors Guild Manipur sembagi matang the member kharanat thamkiba suspension order adu ngasigi Mifamasina revoke tawduna Editors Guild Manipur gi member singbu associate member oina yauhanba haina warep lauki loinana hangduna leidiba Amjugi President gi pharmacy housing unionist gi advisor oriba ISTV gi chief editor Brozendra Ningombamna Chatliba Tam asigi aroiba matam fawba President oina punaba Mifamasina khanakre hairi Langla Langjin Khangdana Hatkraba TA Satish G Gypsy PS Naubi RK Ranel Lamadi TH Premgi Mihata Chenaba Indian Army gi 3 Core Intelligence Unit CISU gi Mioi Chairak Piu Haina Sagolban gi Maira Paibi Singna Fongdorokli Ngasi Sagolban Moirang Lairakta Leiba Ibdo Kaplangba Community Hall da Mihada Sigi Matanga Senkiba JC gi Midyeng Makada Mifam adu chathakibani mifam adu da saruk yakiba maira paibi amana fongdorakpada mioi manga si hatuna manghanbada chenaba Indian Army gi 3 CISU mioi sing faduna logi oiba thabak sing lokhat kadabani loinana case asi laingak na case asi CBI natraga SIT da sinagadabani haina fongdorokli Micham na lalaga su micham da action law biu government gi saita thabe inghang tauba ba da active service tau bu oiro amada bu oiro leiba mi singsina maram cha da mi je pang ha ta hat bagi haina bi si leiraga di matung da su akoi gi haurai ba angang sing je yai haidana sumai da sum taura aga di akoi gi ngasi ba iche sana to bi gi macha da thoi ba adagi angang sing si gi imung manung da thoi ba problem che thoi haingai leite ba ngasi Manipur praja sida yari ngai matam sida kari leige haibado ngasi government gi side gi thidok piu madu maran pi be ya ba mafam da maran pi biu Bishnupur District ki Nachau Panthong da SSA gi makada sagadaba Nachau Maning Primary School bu mioi kharana Nachau Panthong da mafam leitre haiduna Nachau Potsabam gi Gokul Junior High School gi campus da sabagi mayokta Federal Education and Athletic Development FEADO Club amadi lamdam adungi maira paibi singna wakat mifam chatakre wakat mifam adu da saruk yakiba FEADO Club ki President S Ras Biharina hai mioi kharana HRD की गाइडलाइन की वांगमदा हानदगी स्कूल लेरब मफम नाचौ पोसबम की गोकुल जूनियर हाई स्कूल की कैंपस ते स्कूल सारिबसी लमदमसगी मियामना याब ngamloi नाचौ पंथोंग दे स्कूल असि सागदबनि हाइना महांगना फुंदोकी Bishnupur Kaitel the question duna thiba hum ki thabak chathakre thiba humba adu Bishnupur District Commando ki Inspector B Lanchong na luchingba kangbu amana numidang wairam pung manga dagi taruk fawba chathakibani thiba humba adu da naha cham ga marfuga taret lom masak maming khangdoki adubu phabu punbu ki thabakti amata yaukide Independence Day ga mari leinana lokhatpa chaksil tharangi sarukam oina ngasi ayupung manga makhai dagi ayupung taret fawba Imphal East District ki Hata Golapati gi Care Land da thibu humbu gi thabak chathakre thibu humbu gi thabak adu Imphal East ki SP ki Megachandra gi miteng makhada ASP Operation M Kumar J Deputy SP Commando Thangkhochon Hauki Porompat ki SDPO Sankarjit Loitongbam OC Commando T Khogen amadi Command Togna Porompat Police Station ki Reserve Lines amadi Nupi Police Yawat Team amana chathakibani thiba humba adu da Nupam Chanipal ga marfuga nipan amadi Nupi Chani ga kutraga mari punna mioi lising amaga cham ga kuntraga ni thoigi verification chathakibada Nupi humfuga ma thoi amadi Nupa humfuga ma thoi amadi Nupi kungani thoigi saktak che sudabadagi fagatki farba mioi sing adu makhata ba wahang pahong chathanaba Porompat Police Station da puki Nakalamrom da ngasi yupung mari dagi manga makhai fawba Bishnupur District ki Kumbi Saitapur area da Bishnupur Commando amadi nifugani thoi suba Assam Rifles ki apunba team amana thiba humagi thabak chathabada yamlaba khuchukulai sing fagat pangamle hari thiba humagi thabak adu Saitapur maning dagi Saiton Road fawba chathabada nongmai maru kaya amaga loinana Chinese hand grenade ID sabada changba machak sing magazine amaga loinana 303 rifles ama magazine manga 303 rifles ama magazine manga ga loinana pistol manga revolver ama CHG mari gelatin stick taragani thoi PEK ani detonate ani 9mm RDS taraga mari amadi wear fagatle hairiba potlam sing asi Saitapur Chingkhonggi Ukhada UZ Kangbuna thamlambani oiramgani hairi fagatlaba potlam sing adu Kumbi Police Station da sinakrairi
Independence Day gi akan ba chaksil thorang marakta Imphal East District ki Sagolmang Police Station akon ba sadang longa khul forga chaliba dolai thavi thong tariba lambi nakal da ID ma leiram le ID du nga se upung manga taba matamda achat awok singna chingningai oiba mong da lei lambi nakan da plastic khaw amubuna yom ba potsak amal leiram ba thengnarakpadagi Sagolmang PS da pau pi khibani tungda Sagolmang PS na changsinduna yenglu ba ID oram bani hairi tungda state bomb disposal team laktun ID edu lokthok laba matung kupna yengsin bada gelatin stick taret battery ahum special detonator ama amasung splinter oina inch ahumgi yotpi sing yarongki ID adu pung tara makai tara taramdai da khul adugi lamhang amada pokai hanki Kangleipak Student Association Thobal District Council na yaripokta leiba Chingtam Foundation for Innovative School asida tamliba mahiroi sing mahiloi sang adugi oja kharana Thobal da uniform set na class yawba lau haina mahiroi sing da haire haiba khangba ngamle hairi mahiloi sang asigi mathakta leingak amadi education department na akanba mityeng changgadabani loina na mahiloi sang adugi management committee na atu matamda sengdorakadabani hairi Ahanbo in All Manipur Music Association AMMA na handak pangthokiba bosem of the kosem na loba class 10 amadi 12 ki exam da music subject na makok bathang tarakpa singbu pungning thogat po ina oklagani ngasi Manipur Press Club ta paumi sing unabada amada amagi secretary Arambam Robindron hai isai nongmai gi subject asubu tamliba mahiroi singbu pungning thogatuna henna awang ba thaki mahi masil tamsinna ningbagi wakhalon pokhanna ba thoramasi pangthokadabani hairi Manipur da leiriba school khudingmak sarkar ge amadi private school khudingmak music ki department hangdokpiduna isai nomai tamba pamjaba chhatra singbu isai tamhanbiu loinana ngasi Manipur da leiriba music college sing amadi mapan da chatuna isai nomai tamluba diploma degree pairaba mioi kaya leiriba si makhoi gi chanaba thabak amam pibiduna makoina pamjarba makoina chacharba tamjaruba mahi adugi kanafam pibinaba mari leinaba authority gi pungning chingchinjabani Hokiba July kungama thoida bosem na loba English ni Tragani gi compartmental examination gi result mahiroi singi yenglaga athu matamda haidok naba All Manipur Recognized Private School Welfare Association Imphal na Cherol amada mari leinaba singi pungning changsilakli Hauzi ngasi nomagi sanabagi pau Ya School Kendra Kangkutam di Kundrapum Kendra Kangkutani na Mari Suba Waikom Gambini Leima Memorial Kendra Wise Mixed League ko knockout Kang tournament ki final da lamba tong nargani ngasi thangmai banda leiba ivudo laijing ning thau gi sanglen da sanaki ba Kang tournament gi ani shuba semi final da Kundrapum Kendra Kangkutna Sagolban Kendra Kangkut pa panjal kungu humdoi taraga tareta mai thiba piram laga chathar liba Kang tournament gi final changbangam ki BJP Manipur ki Vice President Jotin Waikom na mahaki apokpi gi mingda kachaduna pangthokliba Kang tournament gi final da Kundrakpam Kendra Kangkut amusung ya School Kendra Kangkut ani ne lamba atong nargani Manipur ki Laishram Nandini amadi Odisha gi Sanjoy Mohante ani gi Zuran under 12 girls doubles Aita Mata Championship Series tennis tournament ki champion oikre All India's Tennis Association gi meeting makhada Manipur Tennis Association asinduna thas gi tarukta gi haudun lamfel pata leiba official club ki take over the chathar liba championship asida Manipur Assam Tripura West Bengal Karnataka amadi Tamil Nadu da gi lakwa nupi macha sanaroi taruknas series asida athoihen tanari ngasi sanakiba girls doubles ki final match aduda Manipur ki Laishram Nandini amdi Odisha gi Sanjoy Mohante ani gi Jurana Manipur gi Ningthemcha Sanaraima amusung Yumnam Thoibi ani gi Jurabu point taruk amamadi taruk sino da maitiba piram laga chatharak liba championship asigi champion oibangam kibani chatharak liba championship asigi under 12 girls singles ki final da Odisha gi Sanjoy Mohante na Manipur gi Yumnam Thoibi bu point taruk amamusung taruk sino da maitiba piram kibaga loidana championship asigi champion oibangam ki Nakalmaram da tournament asida Manipur ki Neeraj Thokchom amadi Sankar Haisnam ani gi Juran under 12 boys doubles ki champion oibangam kre ngasi tennis tournament asigi sanakib under 12 boys doubles ki final da Manipur ki Neeraj Thokchom amadi Sankar Haisnam ani gi Juran Manipur ki Ashwajit Sanjam amasung Wahengbam Gavin ani gi Jurabu point taret mari amadi taruk mari da maithiba piram laga chatharak liba under 12 boys doubles Aita Mata Championship Series tennis tournament asigi champion oibangam ki chatharak liba
Tennis tournament asigi under 12 boys singles ki final dana Manipur gi Aswajit Senjam amsung Assam gi Tarik Antaris anina hayeng lamba tawnaragani. Nippon Suba AFC State Level Transformation Challenge ki ahanba round chatliba chahi asigi September 13 tagi pangthokpa horgani tha ahum gi manungda hakchang gi awanba ama puraktuna masa mau faba kunai ama semlasi haiba pandam ama galoinana lamdam asida mayai kaba nishadagi lapthoktuna tinjang kaijang dana thamba ngamnabagi saruk am oina Transformation Challenge asi apunba fitness center na English ani traga mathoi dagi hauduna chathatuna lakhibani September 13 tagi December 13 fawbada chathagadaba challenge asigi nupa amadi nupi kangluki ahanba position da lupa lakh amamam ani suba position da lupa lising yankai amas ahum suba position da na lupa lising kuntra gi mana sing thamli chathagadoriba challenge asida chahi nifugi mathakta leiba nupam sung nupi gi winner sing da lupa lising tara physically challenge ki winner sing da lupa lising tara gi mana thambagaloina na best trainer da na lupa lising tara ga manga gi mana thamli centers gi maikei degi lamdam asida leiba miyam na pangthokodarba AFC State Level Transformation Challenge asida saruk yabiduna afaba mating leiba khunai ama oihalasi haiba wafam thamlakli form di thaba dekoi hayeng dagi form thaba hogjaragani first measurement screening na 16 September dagi apun fitness center na mapan da panthok chagani pung timing na pung mapan dagi na pung amma phabai mrungda aga final screening na 16 December 2018 hari mapam simu da panthok chagani same timing ni pung mapan dina pung amma bag aduga mega event di 23rd December MFDC hall da panthok chagani hana yawbi gi ba competitor singna sum apung phana loi bok yawbi haiduna nolung sing jare benefit akoi kana ba hai akoi paisa tan ge sandal lambi gi oina pangthok jaba competition nate koina pangthok jaba competition si society si da kitang ahong ba mal ai di gi tang dulai ta dra samas koi Manipur le kitang hong na ba kitang apaba lambi ma da program na pangthok jaba ni arab the bulletin asigi headlines samhana mayam da thamjage Manipur startup conclave ta lamdam asida business hawdok na ba honari ba mioi chahum ga kuntra ga mari da startup Manipur gi makha da lupa koti tara hen bagi send firm chief minister na khusina kre Matam kuine dagi ngaiduna laklaba India Myanmar border road ngasidagi official oina hangdokre eastern corridor hangbugi tharamadu moregi friendship bridge ta pangthokli Manipur gi ngamkhai kaihenba yaroi Nagaland da chatnaba article 371 clause A lamdamasida chatna hanba yaroi haiduna ngasisu nupi lupkiana khongchang changsin kre Kumalampa ki ima kaithel sagani hairamba mafam da lainga ki loisang sanaba pithokiba yaroi kaithel saba haudragadi khongjang sangsilagani haina street vendors sing na taksilakli amasung Kaibul Lamjau National Park pakthok chawthok na ba chuba matam da thabok paikatpa hauragani haina Forest and Environment Minister T.L. Shyam Kumar na phongdokre